Akispani Imphal Nolini Devi na pau pajari ahanbada maruiba pau Lebak asida sabagi sang hengalakliba asigi yenglaga Rajya amasung Union Territory singna darkar leba thabak sing lokhatnaba kendrana khangankhre Manipur su haukiba numit kharanidagi saba khangen hengalakpagi phibam mayoknare Rajya thaki mangarak suba hun thadau cultural festival Kangpokpi ki Thomas Ground da ngasi loisilagani Ngamkai lamda sambal khaba amasung lambi sembagi thabak yangsinaba kendragi Griha Mantri Amit Shah na khangankhre amasung Army Commanders Conference ki haujik jathariba ahanba mifamda ngasi Ngaksel Mantri Rajnath Singh wangangkani Lebak asigi mafam kayada khanghaudana sabagi sang hengalakliba asigi yenglaga Rajya amasung Union Territory singna darkar leba thabak sing lokhatnaba kendragi Labor and Employment Mantralayna khangankhre Rajya sing amati Union Territory singi Chief Secretary singda iba cherol amada mantralay asina hai kahina saba phibam ama oirakliba asidagi construction workers sing amadi sinmi singbu asoi angam thogandanaba gidamak darkar leba thabak sing lokhatkadabani Manipur su haukiba numit kharanidagi kanlen changlakpada kahina sabagi phibam ama mayoknare oirakliba phibam asidagi miyam cheksinaba khangankibaga loinana Rajya Sarkar ki Health Department na sabaga mari leinana ana layektagi ngaktoknaba surveillance report khonggatpa haure haina pau kharana haide Amaromda Environment and Climate Change ki Joint Director T Priyokumar na paukse amaga unabada hai Haujik Manipur da sabagi sang hengalaklebasu heat wave makti thoktri adumainamak heat wave lakpa yabagi alarming stage yaurukpa asi laibak thibani mangna hai sabagi sang asi Manipur ki nokchup amasung kha thangba saruktana khare heli Meghalaya da West Garo Hills Jila Chinpa Thungna kahena sabagi phibam mayoknarakpadagi Jila asiki manungta leiba primary middle secondary amasung higher secondary school pumnamak ngasidagi horaga tha asiki kunmatoi phauba school thadokre Adumainamak numidang waram natraga numidangda class tawba school singdi adumak hangkani Mahiroi sing oja sing amasung school staff sing asoi angam thogandanaba thaurang asi lokhatpani haidi Maragasida Med Department High Kumchi Sahi ki oina sabagi sang asi mhausa oipam thokpa sang tagi helaba yai Awang nungpuk lamdam mayai thangba Bharat amasung lebak asigi awang nungsup thangba lamdam da ka hena sabagi awabasing ayoknarakpa yai Rajya thaki mangarak suba hun thadau cultural festival Kangpokpi ki Thomas Ground da ngasi loisilagani festival asi ngarang Mukhi Mantri Nongthambam Birena haudokhibani ngasi loisinba numita kendragi Tribal Affairs Mantri Arjun Munda amadi atei saknaraba kaya yaugani Miss Universe Harna Score Sanduna showstopper oiduna fashion parade amachu pangthokani Numitnini ki festival asida nat ki oiba jago isagi thoram sing pangthokpa Mr amasung Miss Thadau Beauty Contest pangthokpa Thadau singi yelhong masana sing utpa nat ki oiba handloom amasung handicrafts ki pothok sing utpa amadi Thadau phuruk ki jinjak makhal kaya utpana festival asigi mapung oiba saktam oidi Manipur ngarang miyoi ama nauna COVID-19 positive oiki Haksel Bibaki Serol amada hai puna miyoi nipuni pan ki sample test tawbada miyoi amakhak positive oiba thengnakhibani Positive oiraba miyoi edo Imphal West gi sahi nifu mangarom suraba nupa amani haidi haripa matam asida leina asina naramba miyoi ama naba phagalakhi haujik active case tare leidi Tha khuding ki aroiba numaijing numita akasbani ki thongda sandokpa Pradhan Mantri Narendra Modi ki pungni ki wa man ki ba thauram tha asiki aroiba numaijing numita tangkak chama suragani Tharamasi ingkumjali singani taramari ki October 3 Vijayadashmi numita haudokhibani Haujik pawpada tangkak marputara mapan sandokre Jama suba tangkak asika mari leinana man ki ba na Bharat bu awanba purakna ba hona bada piriba ithilgi matangda Agasbani na akhanaba thoram pareng ama sandokli tabiriba pawasi Agasbani Imphal dagini Ngamkai lamda sambal khaba amasung lambi sembagi thabak yangsinaba kendragi Griha Mantri Amit Shah na khangankhre New Delhi tangarang Griha Mantralaya ki senior officers sangi mifam Chintan Sibir Griha Mantri na sabhapati oiduna pangthokki Chintan Sibir asigi mapungoiba pandamdi Griha Mantralaya na paikhatliba thabak sing amuk hana yengsinba amasung Pradhan Mantri Narendra Modi gi manglan Vision 2048 thabakta onthoknaba thaurang sing sem sabani
Enforcement Directorate ED na INX Media Money Laundering Case kamari lenana Congress MP Karti Chidambaram amachung myoi kharagi lupa koti 13 henbagi mamal oigadaba lantum phajinkre. Hariba movable amachung immovable lal tumsing asi Karnataka Cook Jilla da leibani. Prevention of Money Laundering Act ki makhada khongthang asi lokholakpani. UPA Sarkar ki matamda Foreign Investment Promotion Board na mapalamdagi panlauba yanaba INX Media Group da ayaba pikiba aduda asoiba aranba kaya yaubaga mari lenana case asi lokotpani. Sahida anirak pangthokpa Army Commanders Conference ki kumsi gi hojik chathariba ahanba mifamda ngasi ngaksil mantri Rajnath Singh wangangani. Anova technology innovation, artificial intelligence, training, robotics, Agnipat scheme amasung operational logistic yauna hiram kayagi khujukulai sing ulibasing aduso mantri na yengkani. Ngasi mifam asida Chief of Defence Staff, Air Staff amasung Naval Staff ki makuk singchu wangangkani. Army Commander singi mifam asi haktingnana amasung virtual oina hybrid format ta pangthokpa asi handaki asina ahanbani. Mifam asi tha sigi kunmathoi phawba chathagani. Pradhanmantri Narendra Modi na tha asigi kunmathoi Civil Services Day da New Delhi da Civil Servant singda wangangani. Sri Modi na matam pumnamakta jatiya ji sengpatpada Civil Servant singna lauriba thodang thagatuna amasung hena kanna honanaba puning thogatuna lakpani. Tharamasi Amritkal gi yamna maru oiba tanja asida lebaki mafam pumnamakta ki lakpa Civil Servant singbu puning thogatnaba amasung ithil pinabagi achauba platform ama oiragani. Thauramduda Pradhan Mantri na Prime Minister's Award for Excellence in Public Administration yenthokani. Misa miyam ki yaipanabagi damak sinjak sing amasung kendra amati Rajya Sarkar ki organization singna thoidok hindokpa thabak tawbabu sakhangbu oina mana asi pibani. Steel industry ki mifam amasung exhibition Indian Steel lisingani kulhumdoi ngasidagi Mumbai ta huragani. Mifam adu kendragi Steel Rajya Mantri Fagan Singh Kulasten haudokani. Mifam amasung exhibition asi Kendragi Steel Mantralay, Lalolitik Mantralay amasung Federation of Indian Chamber of Commerce and Industries na punasinbani. Namit hamni ki mifam asida industry ki lusing basing thausil sem sari basing amasung akhang ahising na logistic infrastructure, demand dynamics amasung green steel production kumba hiram kayada khanane nabagi tanja phanglagani. Sudan da leibak adugi yanataba kanglop sing numit humni chupna khudthokna bada sikiba masing chama marphu manga sure. Lising machani panrom na sokle khartum da khudthokna ribasing na mafam kharadagi asiba haksang lokthokpada athingba thamlibana apunba sibagi masing asi yamna hengalakpa yai. Mamang sayo loirakpada thokiba hingsa gi thodok sing adudagi mi lakaya mayum-mayumdagi thokpa yatana leiri amasung mafam kaya mukta chinjak phangnatabagi awaba mayokna bahore. Regular Army amasung makhoi yanataba paramilitary rapid support forces amana amabu ceasefire ki yanakhiba thugai haina maral chinari. Army ki top commander na hai lebak adugi konung amasung atei jila sing loksinaba operation makha sathagi gani. Ruling Council ki matangda Sudan Army ki makok amasung mahaki deputy ga muknarakpadagi numit marini ki mamangda kuithokna bahaurakibani. Arubeda maruiba pau amukhana Lebak asida sabagi sang hengalakliba asiki yenglaga Rajya amachung Union Territory singna darkar leba thabak sing lokhatnaba kendra na khangan khre Manipur da su haukiba numit kharanidagi saba khangen hengalapagi phibam ama mayoknare Amaromda Environment and Climate Change ki Joint Director T Priyokumar na pauchi amaka unabata hai haujik Manipur da sabagi sang hengalaklabasu heat wave makti thoktrei adumainamak heat wave lakpa yabagi alarming stage yorukpa asi laibak thibani Mahang hai sabagi sangasi Manipur gi nongchup amasung kha thangba saruktana khare heli Rajya thaki mangarak suba huntha daw cultural festival Kangpokpi ki Thomas Ground da ngasi lo silagani Ngamkhoi lamda sambal khaba amasung lambi sambagi thabak yangsinaba kendra gi Griha Mantri Amit Shah na khangan khre amasung Army Commanders Conference ki hojik chathariba ahanpa mifamda ngasi ngaksil Mantri Rajnath Singh wangangani pauloi jare